Hꯧꯖꯤꯛ ꯑꯩꯈꯣꯏ ꯅꯥꯞ ꯑꯣꯜꯂꯤ ꯀꯃꯥꯟꯗꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯔꯤ ꯍꯥꯏꯈ꯭ꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯅꯠꯇꯦ ꯁꯤꯗ ꯂꯩꯔꯦ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯩꯈꯣꯏꯗ ꯀꯟꯅ ꯌꯦꯡꯉꯛꯏ वो लोग हम पे देख रहा है कैमरा देख रहा है 1 2 3 तीन बंदा है वहाँ पे 3 बंदा है वहाँ पे शायद वो लोग वाकी टोकी से बात कर रहा है असम राइफल